51A दा मगोई फंडामेंटल ड्यूटीज दे यावरिएबा मरेबा की कनो अखोई ngaंग नबदमता माई मजाति ngaंग नबदमता मी चोथोगा अखोई खुलाई पाइब खोपे याबगी यावरिएबा अदु मदो मतम खर पाइरसु मदो जेनेन यूनिवर्सिटी पिदगा मदु अखोई खुलाई सिन लोखोपा ताइबा खुलाई दु लाउ बोरम बियाई नत्र मरना लेजे बोरम बियाई नत्रगा लाइसेंस अखोई पाइब खुलाई सिन बोरम बियाई अखोई खंगदिएबा अदु मदु सिन खुलाई सि अखोई गवर्नर पिदिबा होय मागी अखोई प्रेशर टेक्टिक्सनी मसीबुदी अदुना मसीदे यामना फजना नुसीना चमना अखोई लेइबा अखोई ऑफिशियल सिंग सिना अखोई मबु सेंगबोइदी मसीदे मबु सेंगददी यावदिनेबा अखोई केनो हाइदो बोबिना हाइदो ममांगदा लेबा सिंग सिन मबु सेंगददैनेबा तौरिसे मबु सेंबा गवर्नर ओरबोइदी मांगना अमत्ता अखोई आई मागी अमा मनाइदो मादी याई मणिपुरी मचारते मणिपुरी गवर्नर जो मपादगिने मागी पुलपसे येंबा उरनेबा मांगनी सेंगुमना लतिकलम उरमनेबा मरनि मागी सही मंगा 2019 ने 2000 अखोई 25 की 24 की केनो फाउदा गवर्नर ओरमीबने सही केनो होम सेक्रेटरी ओरमीबनेबा अदु सी मान यामना फजना अखोई बाइस लेतन तौगे हारबोइदी मा तौबु ngamune adu aina khangma matamda maangna tौगदौरिसे मसीनदे आयांग खनमा matamda अखोई सुजोय सोयदना अखोई मणिपुर दा पीआर से मतम खर लेगिदा खाली मनि मतम सांगना खर सांग लेगिदा खाली मेरनि मागी फमम सेमिबा मागी एडवाइजरी सेमिबा हानदि गवर्नर ऑफिस सेममबदो लाइज अदु मजी खुदि मगी दायित्वदि अखोई रूलिंग पार्टी मरुइना अखोई भारत की प्राइम मिनिस्टर अखोई मोदी अदु भारत की होम मिनिस्टर अखोई अमित शाह अदु बीजेपी की प्रेसिडेंट नड्डा अदु स्टेट की प्रेसिडेंट सरदा अदु हाने चीफ मिनिस्टर अखोई माई अखोई मिनिस्टर कलिसिंग जे मखोई पुनम मसिगी अचौबा दायित्वनि हाइबसे अय आहार ब्राउ टाइम फ्रेम अमा थाउ मंगा तरुक चा सही अमा मरदि के हवि लेबा अखोई रूलिंग पार्टी अदु एमएलए हुफु मंगा हाइबि यादि सिदि मखोई कइसु तौबु ngamaroeba अदु मौते असंग सरकार दि थबु याम तौबु याइना अदु मौते अखोई बोबी का थबु याम तौबु याइना बोबी न जाइदो अखोई जुले पसे खले दो सरकार पासे खले दो अदु सिगु मसिदा अखोई अनोबो अखोई मेंडेट अमई वानी पार्टी हाइजे अदु इंक्लूडिंग द होल्डिंग ऑफ इलेक्शंस विदिन द टाइम फ्रेम अदुगी नोमेन सि लाक्तदि इलेक्शन तौबु यारोएबा नोमेन से सुम काम इलेक्शन तौबु यारोएबा अदु सिगुमदा अखोई दि ममादु हाइए लोकसभा इलेक्शन जी इथोपियो हाइबा मरुगन सिंग तम कामना दन सरकार को इलेक्शन तौदु हाइबा संगसा अदु हविसु मदु कामना रेडी स्टेट इलेक्शन तौबु यारोएबा मसे इलेक्शन तौनबा कंडुसिव एटमॉस्फियर पोरागा अखोई मदु टाइम फ्रेम सेमगा मदु इलेक्शन बागदोपर फगनी मदुदि अखोई मतिक चाबा मरिन लेबा मरिबा पुरुसिबा कथोकपना मांजिन थाबा अखोई मी कयामा अखोई से ओरकनी हाइबसे आइना थाजे ओकेमदसु सिगुम्बा इंसिडेंट मयाम अमा थोकिबा अखोई ममांग दा हाइतारि मी हारिपुनगे पुरा यामना वायलेंट इंसिडेंट मयाम अखोई विटनेस ओय लाखरमने अदुना सिगुम ममांग खिदैदा अखोई तौहनिंगबा सेंट्रल सिक्योरिटी फोर्सेस मयाम अमा अखोई थाजलगा लैखिबा थिंगहनिंगबा फाहनिंगबा तौहनिंगबा मयाम अमा अखोई से मेमोरेंडम थागतना तोंगा तोंगाबा फॉर एग्जांपल खुदा मोना कना सुगिबो ओइरो अदगी बफर जोन से थमे थुगाइबो हाइरो चटपा यादबा लंबी चलहलु हाइबे मेमोरेंडम कैका मयाम पीदना होम की थाकता मयाम तोंगा तोंगा मसिम पोचे मयाम ममांग दैसु तौरगा लाखरमे दुगा मसिगी एक्शन सी यामना प्रॉम्प्ट ओइबे एक्शन से लखत किबै पोट से दुम अखोई उदना दुम लैकिबने यामना इरांग सिदा यामना कल्लिङै मतम दा हाइतर हुजिक पीआर लाए लाकांदा अखोई फागतना खोतना सुमाइना शांति पुरकनाबगी खोंथांग अमनी हेना चांगसिलकपसि मसि असुम खोंथांग दा मसि कयाम यामना मसि कनो ओइगनी consequences अखोई इफेक्टिव ओइबा ओइदबा याम अचुम खोंथांग ने लौबिबा कमाय थंबिदिनो लुरी दे अखोई कनो सुबला अखोई पीआर की पोस्ट पीआर रुगा पीआर की अखोई ममांग हाइबा तारे मसि अखोइना येंबि याय अखोई पीआर लेटिंगदा अखोई मेजॉरिटी लेबा बीजेपी ने लुसिंग सरकार सिना पीआर ना तौदो थौजि मुइ तौंगदौनेबा सैने तौहन बकोरंबा चिंगी लेबा तमदे लेबा म फाव पुनबसे मखोइना तौदबा चिंगदेसु मोइना दुम सौगतपा तमदसु मोइना दुम सौगतपा डबल नेबा मोइ तौसे डबल अखोई इंजिन सरकार सिना डबल स्टैंडर्ड थबक तौखिबनेबा चिंगदना अखोइना हाइबा अतोप कांगमु सौगतपा तमदना अखोइना हाइबा कइनोसि सौगतपा अदुनेबा अनिमे सौगत खनाहनबनेबा अदुना खनालिसी अखोई तंगाई फदना मसिगी खनानबसे अखोई हनकति नंगी ट्रुथ लेफनसु फजना 93% अखोई हानगी सिमसेसी सुमिना हाइदोखरेनको अदुना मागी लोइ खंगबैना मागी नमदना अखोई बीजेपी ममाय गांगनबे दंग रिजाइन तोहनगिबनेबा अदुना
ख्वाई फतेदी बीजेपी की डबल इंजन सरकार की डबल स्टैंडर्ड की थबक सिने बखोनी येंदौसे अरुना अखोई मरु असंग सारन हाइबा पिया लाकान सि फागलिबि अचान मिनाय नायदना मागी अखोई कास्ट क्रीड रिलीजन धर्म मागी मफम नायदना अनिमक्ता अखोई ऑपरेशन तौब खोटबा मतवा आर्म साइड तौन बाइसि याम तंगाई फतब थबकने मरदि मी हाना दौइसे किन्न थिनबदि मी सिदेबा नुंगिना पालदि मी सिबा बोमन तवदि मी सिबा अदु सिदनबने अखोइना ngarang se ngarang gi evening haiba tarene ngarang akoi governor honorable governor balana thoki basi masi thabak chumna niyomiti chumna pangtho boidi misem khai nai dana pangtho afaboi ge ne akoi ni yeng doi akoi ni yeng doi kai gi damung ta akoi asang ka san so hai ba akoi PRI si kanana la se akoi bobin la ham nate ba se asang ka sa la ham nate ba ai la ham nate ba asang ka sa gi mana te ba mana political party loin sai gi beto akoi nai di congress opposition lai beto kashi to ngam de moi ma na moi la obada ni khom bada ne ba ruling si gi lai ba double gi sarkar ni hai ba akoi gi BJP maru na du indi partnership je makoi ni majority lai na moi lu sing khan ngam de beto ne akoi di ngam da lu sing ba tara thore ba moi marashida including media de kai su ubani ko akoi including moi BJP gi akoi president sarda yaw na thore ba mi tara je hane sim ni ju ma ju oina thore ba makoi tara sina ne akoi na tholi de do hai ba mi sing se makoi na ama to ne hanakti center na khanbam ya bi center na ju kai khanmi ya roi do no democracy le khangi do ne ba mo ya da wang to na ni natraga secret belo da akoi thada na la ni adu masing ya ma khwai ni ya ba do adu mo thada na la adu mo 50% hen ba do adu khala lo re na yu to dum to wi da na sang sa adu yam lai ba no mo lo ya ba ne mo secret belo da thada la ni aduga maduda thadal le mi sing do adu moi yakai manga akoi gi kendi ro wi yar sim sari moi yakai manga sina sike do thadal na halaba adu masing thi ra ba adu khwai ding masing yam ba ani do adu mu election do mutam second round da thorakan ni sim sero adu dina ti ba sim ni da diligi garang na han gi keno to gi bi da narang was lo gre nagi rekha gupta lo gre ba yam ni smoothly to ba akoi jadi musing ba yam ba akoi ga ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯒꯝꯅꯤꯡ ꯑꯃꯗꯣ ꯑꯗꯨ ꯃꯌꯥꯝ ꯎꯕꯗꯨꯅꯅꯦ ꯑꯗꯨꯅ ꯃꯗꯨꯅꯅꯦꯕ ꯄꯤꯌꯥꯔ ꯂꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ BJP ꯀꯥꯡꯕꯨꯁꯤꯅ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯈꯟꯕ ꯉꯝꯗꯕꯗꯨꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯕꯣꯕꯤ ꯌꯥꯎꯔꯤ ꯈꯨꯜ ꯉꯥꯛꯄꯒꯤ ꯃꯊꯧ ꯆꯤꯜꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯏꯕꯅꯤ ꯃꯈꯣꯏꯒꯤ ꯃꯦꯁꯦꯖ ꯑꯃ ꯈꯔ ꯄꯤꯒꯦ ꯍꯥꯏꯗꯅꯀꯣ ꯑꯩꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯒ ꯈꯨꯜ ꯉꯥꯛꯄꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ पियो हाइग्रेबा जेनेरल एमनेस्टी पिरगा मोदी खुलाई दो लोखत यारनी अदगी मगोई खुनगा कोई बोबियो गुम कई मै लेबसिंग से कोई मगोई दा कोई कंपेंसेट तब तारे मगोई मतम मांगबगी मगोई जई ngरang डिस्कशन नम ता मतम दा कोई भारत की आर्टिकल के नो यावरिएबा 51A दा मगोई फंडामेंटल ड्यूटीज दा यावरिएबा ए मरिबा की कनो अकोई ngang बदम ता माई मजाती ngang बदम ता मी सुथोगा अकोई खुलाई पाइ खोप याबगी यावरिएबा अदु मदो मतम खर पाइरसु मदो जेनेरल एमनेस्टी पिरगा मदु अकोई खुलाई लोखप ताइबा खुलाई दु लाउ बोरम बियाई नत्र मरना लेजे बोरम बियाई नत्रगा लाइसेंस अकोई पाइबा खुलाई बोरम बियाई अकोई खंगदिएबा अदु मदु सिन खुलाई सि अकोई गवर्नर पिरिबा होय मागी अकोई प्रेशर टेक्टिक्सनी मसीबुदी अदुना मसीदे यामना फजना नुसीना चमना अकोई लेइबा अकोई ऑफिशियल सिंग सिना अकोई मबु सेंगबोइदी मसीदु मबु सेंगददी यावरिदुनेबा अकोई कैनो हाइदो बोबिना हाइदो ममांगदा लेबा सिंग सिन मबु सेंगददैनेबा तौरिसे मबु सेंगबा गवर्नर ओरबोइदी मांगना अमत्ता अकोई आई मागी अमा मनाइदो मादी याई मणिपुरी मचारते मणिपुरी गवर्नर जो मपादगिने मागी पुलपसे येंगबा उरनेबा मामी सेंगुमना लतिलंग उरमनेबा मरनि मागी सही मंगा 2019 ने 2000 अकोई 25 की 24 की केनो बहुदा गवर्नर ओरमी बने सही केनो होम सेक्रेटरी ओरमी बनेबा अदु
ꯁꯤ ꯃꯥꯅ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏ ꯕꯥꯏꯁ ꯂꯩꯇꯅ ꯇꯧꯒꯦ ꯍꯥꯏꯔꯕꯣꯏꯗꯤ ꯃꯥꯅ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯣ ꯑꯩꯅ ꯈꯟꯕ ꯃꯇꯝꯗ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯃꯁꯤꯅꯗꯤ ꯑꯩꯍꯥꯛꯅ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯤ ꯑꯥꯔꯁꯦ ꯃꯇꯝ ꯈꯔ ꯂꯩꯈꯤꯗ꯭ꯔꯥ ꯈꯜꯂꯤ ꯃꯇꯝ ꯁꯥꯡꯅ ꯈꯔ ꯁꯥꯡꯅ ꯂꯩꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯝꯐꯝ ꯁꯦꯝꯃꯤꯕ ꯃꯥꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯁꯦꯝꯃꯤꯕ ꯍꯥꯟꯅꯗꯤ ꯒꯚꯔꯅꯔ ꯑꯣꯐꯤꯁꯇ ꯁꯦꯝꯃꯝꯕꯗꯣ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇꯗꯤ ꯑꯩꯈꯣꯏ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤ ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍ ꯑꯗꯨꯒ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯗꯥ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯔꯗꯥ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯀꯂꯤꯛꯁꯤꯡꯁꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯗꯥꯏꯇꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯍꯥꯟꯕ ꯔꯥꯎꯟꯁꯤꯗ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯣꯖꯥ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯁꯥꯟꯇꯅꯤ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯅꯤꯁꯨꯕꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯈꯇꯪ ꯉꯁꯥꯏꯒꯤ ꯐꯥꯗꯣꯛ ꯐꯖꯟ ꯇꯧꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯇꯪ ꯀꯨꯞꯊꯅ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏ ꯀꯔꯤ ꯈꯨꯠꯂꯥꯏ ꯄꯥꯏꯅꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯎꯠꯇꯕꯩ ꯃꯇꯥꯡꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯐꯥꯔꯁ ꯔꯥꯎꯟꯗ ꯈꯇꯪꯕꯨ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡ ꯄꯟꯈꯤꯕꯗꯣ ꯑꯗꯣ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯁꯦ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯇꯝꯄꯥꯛꯇꯁꯨ ꯄꯟꯖꯈꯤꯕꯗꯣ ꯃꯁꯤꯒꯤ ꯑꯥꯎꯠꯐꯤꯠꯁꯦ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯇ꯭ꯔꯒꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯇꯣꯛꯇ ꯁꯦꯟꯇꯔꯒ ꯃꯌꯥꯝ ꯇꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯗ ꯂꯩꯔꯤꯕꯁꯤꯡ ꯁꯦꯟꯇꯔꯒꯤ ꯃꯁꯤꯁꯤꯡꯁꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄ ꯀꯟꯁꯤꯜꯂꯛꯄꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯄꯇꯥꯏ ꯇꯣꯛꯇꯨꯗꯒꯤ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯅꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯚꯤꯇꯣ ꯇꯧꯔꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯩꯈ꯭ꯔꯃꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤꯁꯨ ꯌꯥꯝ ꯆꯃꯝꯅꯔꯒ ꯄꯣꯠꯁꯦ ꯂꯩꯕꯅꯦ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯑꯗꯒꯤ ꯁꯦꯟꯇꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯌꯥꯝ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯁꯤꯁꯦ ꯇꯣꯛꯍꯟꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯟꯅꯗꯩ ꯄꯤꯁꯤꯜꯂꯒ ꯂꯩꯈ꯭ꯔꯃꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯨꯁꯨ ꯏꯟꯀ꯭ꯂꯨꯗꯤꯡ ꯌꯥꯎꯔꯀꯥꯟꯗ ꯃꯁꯤꯁꯨ ꯆꯟꯂꯛꯀꯗꯧꯔ ꯀꯣꯚꯔ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ ꯏꯔꯥꯡꯁꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕꯁꯤ ꯑꯣꯖꯥ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁ ꯔꯦꯂꯤ ꯆꯠꯄ ꯃꯇꯝꯗ ꯑꯐꯕ ꯈꯨꯠꯂꯥꯏ AK-47 ꯃꯌꯥꯝ ꯄꯥꯏꯔ ꯆꯠꯄ ꯎꯈꯤ ꯑꯗꯨ ꯀꯥꯡꯄꯣꯛꯄꯤꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯔꯗꯤ ꯐꯥꯒꯠꯈ꯭ꯔꯦ ꯐꯥꯕꯗ ꯈꯨꯠꯂꯥꯏ ꯌꯥꯎꯕ ꯌꯥꯎꯗꯕ ꯃꯣꯏ 4-5 ꯐꯥꯕꯗꯨꯗ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯃꯗꯤ ꯄꯥꯎꯗꯨꯃꯗꯤ ꯂꯩꯇꯦ ꯃꯈꯣꯏꯁꯤ ꯁꯔꯦꯟꯗꯔ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯗꯨꯛ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯎꯈꯤꯕ ꯋꯤꯠꯅꯦꯁ ꯑꯣꯏꯈꯤ ꯃꯌꯥꯝ ꯁꯔꯦꯟꯗꯔ ꯇꯧꯔꯛꯀꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯅꯔ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯒꯤꯗ ꯃꯁꯤ ꯃꯔꯅꯥꯏꯅ ꯁꯔꯦꯟꯗꯔ ꯇꯧꯖꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯏꯐ ꯅꯣꯠ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯇꯧꯔꯛꯇꯅ ꯂꯩꯊꯣꯛꯑꯒ ꯇꯥꯔꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯁꯦ ꯍꯟꯊꯍꯟꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅ ꯀꯔꯝꯍꯥꯏꯅ ꯁꯤꯜꯂꯛꯀꯗꯣꯏꯅꯣ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯂꯥꯛꯇꯥꯔꯒꯗꯤ ꯁꯨꯕꯂꯥ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯌꯥꯝ ꯇꯧꯕꯒꯤ ꯃꯇꯝꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯗꯤ ꯉꯁꯥꯏꯒꯤ ꯒꯚꯔꯅꯔꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯌꯥꯎꯔꯤꯕ ꯆꯤꯡ ꯇꯝ ꯑꯅꯤꯃꯛꯇ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯆꯍꯤ ꯌꯥꯝꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯅꯦꯕ ꯊꯕꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯒꯚꯔꯅꯔꯁꯦ ꯑꯩꯈꯣꯏ ꯊꯥꯖꯩ ꯑꯃꯔꯣꯝꯗ ꯃꯥꯟꯅꯕ ꯊꯕꯛꯁꯦ ꯇꯧꯔꯛꯀꯅꯤꯅ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡ ꯑꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯉꯁꯥꯏꯒꯤ ꯃꯦ ꯑꯩꯈꯣꯏꯒꯤ 2020 ꯀꯃꯥꯏꯅ ꯊꯣꯛꯈꯤꯒꯦ ꯃꯗꯨꯗ ꯈꯨꯠꯂꯥꯏ ꯀꯅꯥ ꯄꯥꯏ ꯀꯅꯥ ꯍꯥꯠꯈꯤꯗꯣ ꯃꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯑꯃ ꯃꯗꯨ ꯁꯨꯝ ꯅꯩꯅꯗ ꯃꯥꯅ ꯍꯥꯜꯂꯤ ꯑꯩꯈꯣꯏꯅ ꯍꯥꯜꯂꯤ ꯁꯨꯝ ꯇꯧꯅꯔꯗꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯔꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯆꯤꯡꯗꯒꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏꯒꯨꯝꯕ ꯐꯥꯕ ꯈꯣꯠꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯎꯕꯁꯤ ꯈꯨꯠꯂꯥꯏꯗꯤ ꯑꯩꯈꯣꯏ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏꯕꯗꯨꯒ ꯐꯥꯔꯛꯏꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯛꯅꯤꯡꯕ ꯃꯑꯣꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯃꯌꯥ ꯈꯔ ꯐꯥꯔꯛꯄ ꯑꯗꯨꯒꯨꯝꯕꯩꯁꯨ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯃꯃꯥꯡꯒꯤ ꯔꯥꯎꯟ ꯍꯥꯏꯖꯈ꯭ꯔꯦꯕ ꯃꯗꯨ ꯊꯣꯛꯍꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ BJP ꯂꯨꯆꯤꯡꯕ AND ꯒꯣꯔꯃꯦꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯗꯕꯜ ꯁ꯭ꯇꯦꯟꯗꯔ ꯑꯣꯏꯕ ꯆꯤꯡꯒꯤꯁꯨ ꯁꯧꯒꯠꯄ ꯇꯝꯒꯤꯁꯨ ꯁꯧꯒꯠꯄ ꯑꯗꯨꯅꯦꯕ ꯃꯣꯏ ꯇꯧꯔꯤꯁꯦ ꯆꯤꯡꯗ ꯂꯩꯕ ꯂꯨꯆꯤꯡꯕꯁꯤꯅ ꯆꯤꯡꯒꯤ ꯂꯣꯏ ꯁꯧꯒꯠꯂꯤ ꯇꯝꯗ ꯂꯩꯕꯁꯤꯅ ꯇꯝꯒꯤ ꯂꯣꯏ ꯁꯧꯒꯠꯂꯤ ꯁꯧꯒꯠꯇꯕ ꯑꯝꯇ ꯌꯥꯗꯦ ꯃꯁꯤꯗ ꯏꯟꯀ꯭ꯂꯨꯗꯤꯡ ꯁꯦ ꯑꯁꯥꯝ ꯀꯁꯥꯔ ꯍꯥꯏꯔꯣ ꯑꯩ ꯍꯥꯏꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯧꯒꯠꯅꯗꯣꯏꯅꯦꯕ ꯃꯥ ꯂꯩꯕ ꯁꯧꯒꯠꯇꯗꯤ ꯑꯩꯈꯣꯏ ꯐꯔꯛ ꯇꯥꯗꯣꯏꯅꯦꯕ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯥ ꯏꯁꯨꯁꯤꯡ ꯍꯥꯠꯂꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯅ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯐꯖꯅ ꯄꯥꯕ ꯗꯔꯀꯥꯔ ꯂꯩꯔꯦꯕ ꯃꯗꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯒꯚꯔꯅꯔ ꯊꯣꯛꯈꯤꯗꯣ ꯑꯗꯨꯁꯨ ꯊꯣꯛꯑꯦ ꯑꯗꯨꯒ ꯒꯚꯔꯅꯔꯅ ꯑꯩꯈꯣꯏ ꯄꯥꯔꯗꯟ ꯇꯧꯕ ꯌꯥꯕꯒꯤ ꯑꯥꯔꯇꯤꯀꯜ ꯌꯥꯎꯔꯤꯕ 161ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯐꯅꯌꯥꯝꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯁꯨ ꯑꯃ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯗꯨ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯇꯤꯌꯥ ꯅ꯭ꯌꯥꯌ ꯁꯪꯍꯤꯇꯥ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯁꯦꯛꯁꯟ 23ꯁꯤꯗꯁꯨ ꯃꯥꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯗ ꯃꯗꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯅꯠꯇꯦꯕ ꯀ꯭ꯔꯥꯏꯝ ꯅꯠꯇꯦꯕ ꯑꯩꯉꯣꯟꯗ ꯉꯥꯎꯐꯝ ꯐꯨꯔꯣꯟ ꯑꯃ ꯇꯧꯔꯅꯦ ꯑꯩꯅ ꯊꯥꯡ ꯄꯥꯏꯔ ꯃꯨꯛꯇ ꯅꯣꯡꯃꯩ ꯄꯥꯏꯔ ꯃꯨꯛꯄꯗ ꯃꯥꯕꯨ ꯍꯥꯠꯄ ꯅꯠꯇꯕꯒꯤ ꯋꯥꯅꯤꯀꯣ ꯍꯥꯏꯁꯦ ꯃꯗꯨꯗ ꯑꯩ ꯀꯩꯁꯨ ꯀꯩꯅꯣ ꯂꯩꯇꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯑꯥꯏꯟ ꯑꯩꯈꯣꯏꯅ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ
ꯌꯥꯝꯅ ꯂꯨꯕ ꯀꯟꯗꯤꯁꯟꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯦ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯕꯖꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯄꯥꯁ ꯇꯧꯔꯔꯣꯏ ꯍꯟꯗꯛ ꯇꯥꯡ 10ꯗ ꯃꯥꯔꯆꯀꯤ ꯇꯥꯡ 10ꯗ ꯐꯝꯒꯗꯧꯔꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 10ꯗꯒꯤꯅ ꯃꯦꯒꯤ ꯇꯥꯡ 4ꯐꯥꯎ ꯐꯝꯒꯗꯧꯔꯤꯕ ꯕꯖꯦꯠ ꯁꯦꯁꯟꯁꯤꯗ ꯃꯁꯤ ꯄꯨꯊꯣꯛꯑꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ IDP ꯑꯩꯈꯣꯏꯒꯤ 30,000ꯒꯤ ꯃꯊꯛꯇꯅꯤ ꯃꯤꯁꯦ ꯑꯩꯈꯣꯏ 250ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯕꯅꯤ ꯈꯨꯟ ꯀꯌꯥ ꯑꯃ ꯂꯝꯄꯥꯛ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯤ ꯈꯨꯟ ꯀꯌꯥ ꯑꯃ ꯌꯨꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜꯗ ꯆꯠꯄꯤ ꯍꯣꯇꯣꯡ ꯍꯧꯕ ꯌꯨꯝ ꯀꯌꯥ ꯑꯃ ꯎꯔꯤꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯕꯖꯦꯠꯇ ꯍꯥꯞꯄ ꯇꯥꯔꯦꯕ ꯁꯨꯕ꯭ꯔꯥ ꯃꯗꯨ ꯕꯖꯦꯠꯇ ꯍꯥꯞꯄꯣꯛꯅꯅꯕ ꯑꯩꯈꯣꯏ ꯕꯤꯡ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯒꯕꯔꯅꯔ ꯅꯣꯡ ꯅꯤꯅꯤꯁꯦ ꯑꯩꯈꯣꯏ ꯎꯅꯒꯅꯤ ꯃꯗꯨ ꯕꯖꯦꯠꯇ ꯍꯥꯞꯅꯕ ꯍꯥꯏꯒꯅꯦꯕ ꯁꯦꯟꯇꯔꯗ ꯍꯥꯏꯗꯤ IDP 1 ꯑꯩꯈꯣꯏꯒꯤ 60,000ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤ ꯂꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯀꯌꯥ ꯑꯃ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯣꯏꯈꯤꯕ ꯈꯨꯟ ꯀꯌꯥ ꯑꯃ ꯇꯨꯝꯈꯤꯕ ꯂꯧꯕꯨꯛ ꯀꯌꯥ ꯑꯃ ꯃꯥꯡꯈꯤꯕ ꯃꯗꯨ ꯀꯃꯥꯏꯅ ꯀꯝꯄꯦꯟꯁꯦꯠ ꯇꯧꯒꯗꯒꯦꯗꯣ ꯃꯗꯨ ꯍꯥꯞꯄ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯁꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯑꯅꯤꯁꯨꯕ ꯕꯖꯦꯠꯀꯤ ꯁꯦꯁꯟ ꯍꯧꯖꯤꯛꯁꯤ ꯁꯨꯇꯤ ꯂꯩꯔꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯔꯆꯀꯤ ꯇꯥꯡ 10ꯗ ꯐꯝꯒꯗꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯗꯨꯐꯥꯎꯒꯤ ꯃꯅꯨꯡꯗ ꯒꯕꯔꯅꯔ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯒꯕꯔꯅꯔꯅ ꯁꯔꯀꯥꯔ ꯁꯦꯝꯂꯛꯀꯗ꯭ꯔꯥ ꯑꯩ ꯊꯥꯖꯗꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯒꯕꯔꯅꯔ ꯑꯣꯏꯔꯐꯥꯎꯗ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗ ꯃꯥꯅ ꯄꯥꯏꯁꯟꯈ꯭ꯔꯕꯅꯤꯅ ꯊꯥꯗꯣꯛꯇꯧ ꯃꯥꯟꯗꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯂꯤꯒꯦꯜ ꯃꯥꯟꯅꯗ꯭ꯔꯤꯕ ꯍꯥꯟꯅꯔꯤꯕ ꯁꯨꯅꯔꯤꯕ ꯑꯃꯒ ꯃꯥꯟꯅꯗ꯭ꯔꯤꯕ ꯃꯁꯤ ꯑꯉꯛꯄ ꯊꯕꯛ ꯑꯃꯅꯦꯕ ꯑꯗꯨꯅ ꯒꯕꯔꯅꯔꯁꯤꯅ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯑꯃ ꯂꯩꯔꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯟ ꯉꯥꯛꯄꯒꯤ ꯃꯇꯥꯡꯗꯗꯤꯀꯣ ꯁꯤꯗ ꯍꯥꯏꯔꯤꯕ ꯁꯔꯦꯟꯗꯔ ꯑꯥꯔꯝꯁ ꯑꯣꯔ ꯐꯦꯁ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯕꯥꯏ ꯒꯕꯔꯅꯔ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈꯟꯅꯗꯣꯏꯁꯦ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯥꯅ ꯑꯣꯔꯗꯤꯅꯥꯟꯁ ꯑꯃ ꯖꯔꯤꯕ ꯉꯝꯃꯦꯕ ꯍꯥꯏꯕꯗꯤ ꯃꯥꯔꯆꯀꯤ ꯇꯥꯡ 10ꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯅꯕ ꯔꯤꯍꯦꯕꯤꯂꯤꯠ ꯇꯧꯅ ꯑꯩꯅ ꯃꯁꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯍꯥꯏꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯖꯦꯅꯔꯦꯜ ꯑꯦꯝꯁꯤ ꯂꯥꯎꯊꯣꯛꯑꯒ ꯃꯗꯨ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯖꯦꯅꯔꯦꯜ ꯑꯦꯝꯁꯤ ꯂꯥꯎꯊꯣꯛꯑꯒ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯍꯟꯕ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯈꯣꯏꯗ ꯀꯝꯄꯦꯟꯁꯦꯠ ꯇꯧꯕ ꯔꯤꯍꯦꯕꯤꯂꯤꯠ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯀꯝꯄꯦꯟꯁꯦꯠ ꯇꯧꯕ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯅꯕ ꯇꯧꯕ ꯌꯥꯅꯕ ꯃꯔꯝ ꯀꯩꯅꯣꯗ ꯃꯈꯣꯏꯅ ꯈꯨꯟ ꯉꯥꯛꯇꯅ ꯌꯥꯎꯔꯤꯉꯩꯁꯤꯗ ꯆꯤꯡꯒꯤ ꯍꯥꯏꯔꯣ ꯑꯗꯨ ꯇꯝꯒꯤ ꯍꯥꯏꯔꯣ ꯃꯈꯣꯏꯁꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯆꯥ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯑꯝꯃꯒ ꯑꯌꯥꯝꯕ ꯆꯠꯂꯤꯕꯅꯦ ꯃꯣꯏ ꯅꯍꯥꯔꯣꯜ ꯉꯥꯛꯇꯗꯅꯦꯕ ꯅꯍꯥꯔꯣꯜ ꯍꯥꯏꯕꯗꯤ ꯆꯍꯤ ꯅꯧꯔꯤꯕ ꯌꯨꯠ ꯉꯥꯛꯇꯗꯅꯦꯕ ꯑꯗꯨ ꯃꯈꯣꯏꯗ ꯄꯩꯁꯥ ꯇꯥꯟꯒꯗꯧꯕ ꯆꯍꯤ 2ꯁꯤ ꯇꯥꯜꯍꯧꯗꯕ ꯑꯗꯒꯤ ꯂꯧ ꯎꯍꯧꯒꯗꯧꯕ ꯑꯩꯈꯣꯏ ꯎꯍꯧꯒꯗꯧꯕ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯊꯕꯛ ꯇꯠꯄ ꯌꯥꯎꯔꯤꯕ ꯁꯤ ꯃꯔꯛꯁꯤꯗ ꯌꯥꯎꯕꯗꯒꯤ ꯁꯤ ꯈꯨꯟ ꯉꯥꯛꯄ ꯌꯥꯎꯕꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯔꯤꯍꯦꯕꯤꯂꯤꯠ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯔꯗꯤꯅꯥꯟꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯒꯕꯔꯅꯔꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟ ꯔꯤꯍꯦꯕꯤꯂꯤꯇꯦꯠ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯤꯅꯥꯟꯁ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯃꯗꯣ ꯃꯥꯔꯆꯀꯤ ꯇꯥꯡ 10ꯒꯤ ꯃꯃꯥꯡꯗ ꯇꯧꯍꯧꯗꯕꯨꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯌꯧꯈ꯭ꯔꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ PR ꯁꯥꯡꯗꯣꯛꯑꯁꯤ ꯃꯔꯝ PRꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ जम्मू एंड काश्मीर चही 3 थम्रीसे चही 3 थम्रीसे 2000 कहीं 19 मखोई स्टेट मुथलगा यूनियन टेरिटोरी ओललगा मदुदे चही 3 थम्रीबने अदुमायना मयाम नौजाने चही 3 दी हेन बियादे अदुगी वालेते पार्लियामेंट मुगुसु वाले लौरे यारेने सांग सा नत्रा अदुना मदुगी मतमजो कई तौक यागे मणिपुर से सगोम थोन कायथोक याग्रेबा नागागी अमा मैतेगी अमा कुकी अमा मदु अखोई थिगो तायबा असंग कसा यावना अखोई यावना कुकी यावना अखोई मैम से कुकी दसु सेपरेट मिसे पामदब मी कयाम लेनेबा मदु बेग ला खुदमदी कुकी मैम दुना अखोई कांग्रेस की तो का लेदुनेबा अखोई 18 लोकसभा इलेक्शन दा अदो मखोई लुसिंग मसिंग पामदबैनेबा मखोई MLA सिंग मखोई खुलाई पाइबा कई कई हाइरो ममिंग दी याम खरे मोय खुलाई पाइबसेको मदु मैम दु यानिंदबदैनेबा मोय तो खुलाई पाइबा मैम दी BJP यानेबा मखोई लुसिंग मसिंग BJP यानेबा मदु यादबैनेबा कोन तो अदुना आइनि खमदा कुकी अयामना मसिंग यामना सेपरेट एडमिनिस्ट्रेशन यादेबा मैतै पुनमना सेपरेट एडमिनिस्ट्रेशन यादेबा अदुगी नगा अखोई पुनमना मखोई सेपरेट एडमिनिस्ट्रेशन यादे हाई कुकी दुनुका हाइजे सिगुम्बा कंडीशन दा अखोई कई कई तौबदगी हाइबदुने अखोई ngasi खनजदना आइना खनबददी सुये सोदना अखोई मरुबा तमगी चिंगी लेबा अखोई खुनगा पाइरो मैतै रोनको नते विलेज वॉलंटियर फोर्स हाइरो अनि मुक्ता लेनैबा कांगुसे
खुदिंग से मखोई दमकता अखोई प्रोटेक्शन एंड रिहेबिलिटेशन की दमकता अखोई ऑर्डिनेंस में जरीब से ऑनरेबल गवर्नर ने तौबीगने खाली अदुगा लोइना मदुई तौरकांदा याम तक तना याम कन हास नतब थेमदना नौदना खुलाई सिंग पिथोरपा नुमै कामना दब सुमलेदि कैकादिनो कामना दब नुमै दु कैकादिनो पिथोरपा ताबनेबा अदु सोमना कंदा अखोई मदु थुवाइदब मिसु लेंगनेबा काप तुमिना कापलगा अमुसु तौनबा अदु अइना येंगम मता होजि गवर्नर की रूल प्रेसिडेंट रूल लाप मतमसिदा मदुई थबक से याम थिनन दगरे अखोइना पाउता मतमदा अखोई केनो दफाउदा कुकी एरिया दबो से अखोई गाड़ी लापदा पैसेंजर गाड़ी लापदा चेक तौबी थबक से अमदा तौद्रे हायबा अदुनदि गवर्नर की केनो सिदा फगलेन खल्लेबा अई वखनदि सोमना गंदा कोइ स्पेकुलेशन दा केनो कोमिंग तौकने मम तौकने हाजु कोमिंग कोइ काप यादो नुमुदि पिथोक लोरेना काप यागना काप तायादुन नैना साइजे अदुसु ngसाइगी भारतीय न्याय संहिता की सेक्शन 23 दा यावरिबा कुमाय तौदुन पिथोदि पिथोदि अखोई खुदिमुसे आइन की थोंदा कॉन्स्टिट्यूशन की थोंदा डेमोक्रेसी थोंदा तौबते अदु मरुना गवर्नर ना पालिंग मतमसिदा अखोई पार्टी ना कम्युनिस्ट पार्टी इंडिया मार्क्सिस्ट ना अखोई प्रेस स्टेटमेंट थोई अखोई पीबी की ताना अखोई नथोई मजो कई हाइगे दा अखोई it must immediately initiate measures to heal the divisions through negotiations with representatives of different communities, taking all political parties into confidence to arrive at just solutions to bring normalcy, peace and harmony while protecting the democratic rights of the people of the state, including the holding of election within the time frame. टाइम फ्रेम थाऊ मंगा तरुक चाही ममल के हवी लेबा अखोई रूलिंग पार्टी एमएलए हुफु मंगाई यादि सिदि मखोई कईसु तौब ngमरोयबा अदुई मौते असंग सरकार दि थाबु याम तौबु याइना अदुई मौते अखोई बोबी का थाबु याम तौबु याइना बोबी न जाइदो अखोई जु लेपसे खलेदो सरकार पाइसे खलेदो अदु सिगु मसिदा अखोई अनोबो अखोई मेंडेट अमई वानी पार्टी ना हाइजे including the holding of elections within a time frame adugi normal si lakte de election to yaroeba normal si sum kamna election to yaroeba aduna singma da akoi di mama du saye lok sabha election ji thopi we haiba madu ga sing tam kamna dan la ka ko election to du haiba sanga sa hawi su madu kamna di state election to yaroeba mase election to no ba conducive emotion poraga akoi madu time frame semaga madu election bak to por fagani madu dadi akoi matik chaba marin leiba mariba purusiba kathokpada mangin thaba akoi mi ke ama akoi se or kani hai bise aina thaje okay za akoi time frame am sema kana thuguma tamda oiningba akoi governor gi site gi lapia lapade pakhalak liba ko ne positive oiba khongthang mayam am su uba phange phagalak gi matang ama su leje taraga su pami sidi time frame am to ka popular government ama koi semu basi si gi pandam je thamning boi post thambi di ai kano tor posida begi se oja thanta da oja ma tentak no oja su closing remark thambi oja tentak na hai waibu ai di ngasai hauliba khunga ko singse masi de mota khoi gi ngasai protection aduga mai di tawna ba akoi ordinance semendra kali lai aduga akoi khunga ko singi mong da koi bobi gumba masai license paije ba ma khana ma leje ko khajaba khare lai de ko makhoi ji ngasai aduna taba akoi arak pa no mesing ma pai ro ka am sle madui problem ne be yam chawi se bobi gi di khare chaw di ba man hai ji yam chum me ba aduna shi mai matam sida ni akoina akoi gi ordinance am simbi hai je madu kai no matam da akoi gi ma ki akoi gi protection u ji evidence tawna ba aduga loina tangai fadana jene amnesty ma lauthoga makoi sing tang du lo ta khunga ko sing je lena hona bi hai ba se ai aroi ba ong sai je yam phajai thank you so much